ꯂꯝꯕꯤꯗ ꯅꯅꯥꯎꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯃꯁꯥꯗꯨ ꯅꯣꯡꯒ ꯇꯥꯕꯒ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯑꯊꯣꯏꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯂꯝꯕꯤꯗ ꯅꯅꯥꯎꯕ ꯃꯄꯤꯁꯨ ꯁꯨꯝ ꯇꯥꯔꯛꯏ꯫ ꯅꯅꯥꯎꯕ ꯂꯝꯕꯤꯁꯨ ꯈꯪꯕ ꯅꯠꯇ ꯑꯊꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯁꯣꯝꯗꯗꯤ ꯑꯊꯣꯏ ꯁꯨꯝ ꯃꯪꯗꯨꯅ ꯅꯅꯥꯎꯕꯅ ꯆꯠꯈꯤꯕꯗꯨ ꯈꯥꯝꯕ ꯉꯝꯗ, ꯑꯍꯦꯟꯕꯕꯨꯁꯨ ꯍꯨꯟꯗꯣꯛꯑꯒ ꯊꯅꯝꯕꯁꯨ ꯉꯝꯗ, ꯑꯍꯦꯟꯕ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯗꯥꯊꯣꯏ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯄꯒꯤ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯔꯣ?" ꯁꯣꯝꯗꯁꯨ ꯅꯅꯥꯎꯕꯅ ꯃꯇꯣꯝꯇ ꯆꯠꯅ ꯈꯜꯂꯤ, "ꯗꯥꯊꯣꯏ, ꯅꯪ ꯌꯥꯝꯅ ꯐꯠꯇꯤꯌꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯦ ꯅꯨꯄꯥꯅꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ?" ꯅꯅꯥꯎꯕ ꯃꯇꯣꯝꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯥꯎꯖꯔꯤ꯫ ꯑꯊꯣꯏ ꯅꯅꯥꯎꯕꯅ ꯅꯣꯡ ꯃꯔꯛꯇ ꯆꯠꯂꯤꯕꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯅꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯒ, "ꯅꯥꯎ, ꯀꯥꯔꯛꯑꯣ." ꯅꯅꯥꯎꯕ ꯈꯨꯟꯗ ꯂꯩꯊꯣꯛꯑꯒ ꯆꯠꯂꯤ꯫ ꯑꯊꯣꯏꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯁꯥꯎꯕ ꯐꯥꯊꯔꯝꯕꯗꯨ ꯅꯅꯥꯎꯕ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯑꯊꯣꯏꯗ ꯏꯜꯂꯛꯏ꯫ ꯑꯊꯣꯏ ꯒꯥꯔꯤꯗꯨꯒ ꯄꯨꯟꯅ ꯇꯨꯁꯤꯟꯈꯤ꯫ ꯅꯅꯥꯎꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯝꯅ ꯆꯠꯈꯤ꯫ ꯑꯊꯣꯏ ꯒꯥꯔꯤꯗꯣ ꯍꯧꯒꯠꯂꯒ ꯅꯅꯥꯎꯕꯕꯨ ꯊꯦꯝꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯊꯣꯏꯕꯤ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯅꯅꯥꯎꯕ ꯈꯣꯏ ꯅꯣꯡ ꯃꯔꯛꯇ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯥꯛꯄꯗꯨꯗ ꯊꯣꯏꯕꯤꯅ, "ꯍꯩꯃꯥ, ꯏꯆꯥꯈꯣꯏꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯗꯅ, ꯀꯥꯈꯠꯂꯛꯑꯣ." ꯑꯊꯣꯏꯗꯤ ꯅꯅꯥꯎꯕꯗ ꯈꯥꯎꯗꯨ ꯄꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯑꯊꯣꯏ, "ꯃꯥ, ꯀꯥꯔꯛꯑꯔꯣꯏꯒꯦ, ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯌꯨꯝ ꯑꯗꯨꯝ ꯌꯧꯈ꯭ꯔꯒꯦ." ꯑꯊꯣꯏ ꯆꯠꯈꯤ꯫ ꯊꯣꯏꯕꯤ, "ꯏꯆꯥ ꯑꯇꯣꯝꯕ, ꯐꯤꯔꯣꯜꯗꯨꯅ ꯅꯣꯏ ꯗꯥ ꯊꯣꯏꯅ ꯂꯩꯕꯤꯔꯛꯏꯔꯣ? ꯐꯖꯩ, ꯏꯆꯥ ꯑꯇꯣꯝꯕꯅ ꯁꯦꯠꯄ ꯌꯥꯝꯅ ꯐꯖꯩ꯫ ꯅꯣꯏ ꯇꯥꯃꯣꯒ ꯗꯥ ꯊꯣꯏꯒꯗꯤ ꯃꯣꯠꯄ ꯌꯥꯗꯕꯅꯤ, ꯃꯁꯥ ꯅꯥꯟꯕꯗ ꯍꯩꯅꯔꯤꯕꯅꯤ." ꯊꯣꯏꯕꯤ ꯀꯩꯁꯨꯝ ꯈꯟꯗꯦ꯫ ꯑꯊꯣꯏꯁꯨ ꯃꯆꯥꯗꯧꯅ ꯑꯁꯨꯝ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯎꯕꯒꯤ ꯐꯤꯔꯣꯜ ꯂꯩꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯅ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ, "ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯀꯥꯈꯠꯆꯔꯣ, ꯅꯐꯤ ꯅꯔꯣꯟ ꯀꯥꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯏꯃꯥ ꯀꯣꯐꯤ ꯂꯣꯟꯕꯤꯔꯛꯑꯒꯦꯀꯣ." ꯅꯅꯥꯎꯕ ꯃꯥꯒꯤ ꯀꯥꯗ ꯑꯆꯣꯠꯄ ꯐꯤꯔꯣꯜꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯂꯤ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯅꯥꯎꯕ ꯔꯤꯁꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯨꯗ ꯄꯥꯈꯠꯂꯤ꯫ ꯅꯅꯥꯎꯕ ꯐꯨꯔꯤꯠ ꯂꯤꯠꯁꯤꯟꯒꯦ ꯇꯧꯔꯝꯕꯗꯨ ꯊꯕꯥꯛ ꯃꯄꯥꯗ ꯐꯨꯔꯤꯠꯇꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯅꯅꯥꯎꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯔꯤꯁꯤꯅ, "ꯀꯩꯅꯣ ꯇꯧꯔꯤꯗꯣ?" ꯅꯅꯥꯎꯕ ꯔꯤꯁꯤꯗ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯆꯦꯞꯂꯞꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ "ꯐꯨꯔꯤꯠ ꯂꯤꯠꯁꯟꯒꯦ ꯇꯧꯕ." ꯔꯤꯁꯤ ꯁꯥꯎꯅ ꯅꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯅꯥꯎꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ, "ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯣꯏꯌꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯅꯅꯥꯎꯕ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯦꯠꯆꯤꯜꯂꯒ ꯐꯃꯨꯡꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤ ꯅꯅꯥꯎꯕꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯀꯣꯐꯤꯗꯨ ꯅꯅꯥꯎꯕꯒꯤ ꯇꯦꯕꯜꯗ ꯊꯝꯂꯒ, "ꯏꯆꯥ ꯑꯇꯣꯝꯕ, ꯀꯣꯐꯤꯁꯤ ꯊꯛꯆꯤꯜꯂꯨꯁꯦ, ꯅꯣꯡꯒ ꯆꯣꯠꯂꯨꯕꯒ ꯏꯪꯂꯝꯃꯅꯤꯌꯦ." ꯅꯅꯥꯎꯕ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯄꯥꯈꯠꯅ, "ꯍꯩꯃꯥ, ꯏꯆꯥ ꯑꯇꯣꯝꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯔꯣ?" ꯊꯣꯏꯕꯤ ꯅꯅꯥꯎꯕꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯑꯗꯨꯒ, "ꯊꯣꯏꯕꯤ, ꯍꯩꯃꯥ, ꯅꯁꯥꯁꯤꯗꯤ ꯁꯥꯒꯠꯂꯤꯅꯦ, ꯁꯦ ꯀꯣꯐꯤꯁꯦ ꯊꯛꯆꯤꯜꯂꯨ, ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯁꯤꯟꯅꯕ ꯑꯩ ꯅꯣꯏ ꯇꯥꯃꯣꯗꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯈꯤꯒꯦꯀꯣ." ꯊꯣꯏꯕꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯅꯅꯥꯎꯕ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯊꯣꯏꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯒꯤ ꯊꯋꯥꯏꯒ ꯋꯥꯕꯒ ꯊꯣꯏꯕꯤꯅ ꯑꯄꯣꯛꯄ ꯃꯆꯥꯗꯧꯅ ꯈꯟꯖꯕ ꯑꯗꯨꯒ ꯄꯥꯁꯤꯟꯅꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤ ꯆꯪꯂꯛꯂꯒ ꯒꯨꯂꯤꯗꯨ ꯄꯤꯖꯔꯒ ꯅꯅꯥꯎꯕꯕꯨ ꯄꯣꯊꯥꯍꯟꯗꯨꯅ ꯊꯣꯔꯛꯏ꯫
ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯗꯨꯅ ꯅꯅꯥꯎꯕꯁꯨ ꯔꯤꯁꯤꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯈꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯅꯅꯥꯎꯕ ꯆꯥꯛꯁꯨ ꯈꯤꯇꯪ ꯆꯥꯈꯤ꯫ ꯊꯣꯏꯕꯤ ꯅꯅꯥꯎꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯂꯤꯕ ꯅꯅꯥꯎꯕꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯑꯗꯨꯒ "ꯏꯆꯥꯇꯣꯝꯕ, ꯅꯪꯕꯨ ꯅꯇꯣꯝꯇ ꯇꯨꯝꯕ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯦꯅꯦ. ꯅꯁꯥꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯤ. ꯏꯃꯥꯒ ꯇꯨꯝꯂꯁꯤꯔꯣ?" ꯅꯅꯥꯎꯕ "ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ. ꯍꯤꯗꯥꯛꯁꯨ ꯆꯥꯈ꯭ꯔꯦ. ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ." ꯊꯣꯏꯕꯤ "ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯇꯥꯃꯣꯒ ꯍꯣꯏꯅ ꯇꯨꯝꯂꯒꯦꯔꯣ?" ꯅꯅꯥꯎꯕ ꯃꯁꯥ ꯉꯝꯂꯝꯗꯕꯗꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯑꯒ "ꯉꯝꯃꯔꯣꯏ. ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯇꯨꯝꯖꯍꯧꯔꯒꯦ." ꯊꯣꯏꯕꯤ ꯅꯅꯥꯎꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯗꯨꯅ "ꯑꯣ ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯁꯥ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯅꯣꯏ ꯇꯥꯃꯣꯗꯔ ꯑꯩꯈꯣꯏꯗꯔ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯎ." ꯊꯣꯏꯕꯤ "ꯐꯔꯦ ꯐꯔꯦ. ꯅꯁꯥ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯅꯦ ꯅꯣꯏ ꯇꯥꯃꯣꯗꯔ ꯑꯩꯈꯣꯏꯗꯔ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯎ." ꯊꯣꯏꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯤꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ "ꯏꯕꯨꯡꯉꯣ, ꯅꯅꯥꯎꯁꯦ ꯃꯁꯥ ꯉꯝꯗꯕꯅꯤ. ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ." ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯁꯨ ꯊꯣꯛꯈꯤ꯫ ꯔꯤꯁꯤ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯅꯅꯥꯎꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯅꯥꯎꯕꯗꯤ ꯑꯊꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯃꯪꯂꯤ꯫ ꯔꯤꯁꯤ ꯆꯪꯂꯛꯑꯒ ꯅꯅꯥꯎꯕꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯅꯅꯥꯎꯕ ꯔꯤꯁꯤꯅ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯊꯝꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯔꯤꯁꯤ "ꯑꯩꯒ ꯇꯨꯝꯂꯨꯁꯤ ꯂꯥꯛꯑꯣ." ꯅꯅꯥꯎꯕ "ꯌꯥꯔꯅꯤ, ꯁꯤꯗ ꯁꯨꯝ ꯇꯨꯝꯂꯒꯦ." ꯔꯤꯁꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯟꯅ "ꯅꯁꯥ ꯁꯥꯒꯠꯂꯤꯗꯣ. ꯑꯍꯤꯡꯗ ꯌꯥꯡ ꯆꯤꯡꯂꯗꯤ ꯅꯇꯣꯝꯗ ꯇꯨꯝꯕ ꯌꯥꯔꯣꯏꯅꯦ. ꯂꯥꯛꯑꯣ." ꯅꯅꯥꯎꯕꯁꯨ ꯇꯞꯅ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯔꯤꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯅꯅꯥꯎꯕꯗꯤ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯔꯤꯁꯤ ꯃꯃꯤꯠꯇꯨ ꯇꯤꯚꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯥꯈꯠꯂꯣ, ꯇꯨꯝꯃꯨꯔꯣ. ꯇꯋꯦꯜꯗꯨꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯥꯎꯁꯦ ꯑꯁꯤ ꯍꯥꯡꯉꯣ. ꯑꯗꯨꯒ ꯕꯣꯛꯁꯔ ꯈꯔ ꯌꯥꯎꯕꯅꯦ, ꯑꯗꯨ ꯁꯦꯠꯂꯣ." ꯅꯅꯥꯎꯕ ꯔꯤꯁꯤꯅ ꯍꯥꯏꯕ ꯈꯥꯎꯗꯨꯗ ꯍꯥꯡꯉꯤ꯫ ꯑꯗꯨꯒ ꯐꯖ ꯐꯖꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯅꯥꯎꯕ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯕꯣꯛꯁꯔ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯦꯠꯆꯤꯜꯂꯤ꯫ ꯅꯅꯥꯎꯕ ꯃꯄꯨꯛꯅꯤꯡꯗ "ꯃꯥꯒꯤ ꯍꯉꯣꯏ ꯃꯥꯟꯕ ꯐꯩꯒꯟꯁꯦ ꯑꯁꯤꯗ ꯁꯦꯠꯀꯗꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯦꯠꯂꯣꯌꯦ. ꯐꯖꯔꯦ ꯁꯤꯗꯤ. ꯃꯦꯗꯤ ꯁꯦꯠꯄ ꯍꯦꯛ ꯃꯥꯟꯈꯩ." ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯌꯦꯡꯂꯒ "ꯈꯔ ꯄꯤꯛꯄ ꯌꯥꯎꯕꯅꯦ. ꯑꯄꯤꯛꯄꯗꯣ ꯑꯣꯏꯅ ꯁꯦꯠꯂꯣ. ꯑꯗꯨꯒ ꯈꯥꯎꯗꯣ ꯅꯪꯒꯤ ꯐꯤꯔꯣꯜ ꯉꯥꯛꯇꯅꯦ." ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯅꯅꯥꯎꯕ ꯕꯣꯛꯁꯔꯗꯨ ꯁꯦꯠꯂꯒ ꯔꯤꯁꯤꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯇꯨꯅ ꯇꯨꯝꯈꯤ꯫ ꯔꯤꯁꯤꯁꯨ ꯁꯣꯐꯥꯗ ꯇꯤꯚꯤ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯅꯅꯥꯎꯕꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯔꯛꯏ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯕꯤꯗꯨꯅ ꯅꯅꯥꯎꯕ ꯃꯁꯥ ꯁꯥꯒꯠꯄ ꯍꯟꯗ꯭ꯔꯤ꯫ ꯔꯤꯁꯤ ꯏꯁꯤꯡ ꯑꯏꯪꯕ ꯈꯔ ꯂꯧꯔꯨꯔꯒ ꯔꯨꯃꯥꯟ ꯑꯃꯅ ꯅꯅꯥꯎꯕꯒꯤ ꯃꯔꯥꯏꯕꯛꯇꯨ ꯅꯞꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯅꯅꯥꯎꯕꯒꯤ ꯐꯨꯔꯤꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯔꯤꯁꯤ ꯏꯁꯤꯡ ꯑꯏꯪꯕ ꯑꯗꯨꯗ ꯐꯤꯗꯨ ꯑꯃꯨꯛ ꯂꯨꯞꯊꯣꯛꯑꯒ ꯅꯅꯥꯎꯕꯒꯤ ꯃꯁꯥꯗꯨ ꯅꯞꯊꯣꯛꯄꯤ꯫ ꯅꯅꯥꯎꯕꯗꯤ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯨꯕꯅꯔ ꯈꯪꯗꯦ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯃꯁꯥꯗ ꯑꯁꯨꯝ ꯅꯝꯂꯝꯕꯗꯒꯤ ꯔꯤꯁꯤꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯇꯨꯅ ꯅꯅꯥꯎꯕ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯔꯤꯁꯤ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯎꯞꯁꯤꯜꯂꯒ ꯇꯨꯝꯂꯝꯕꯗꯨꯗ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯅꯅꯥꯎꯕ ꯔꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗ ꯃꯤꯍꯨꯟ ꯆꯣꯡꯅ ꯆꯣꯡꯅ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯤꯗꯤ ꯔꯤꯁꯤ ꯃꯁꯛꯇꯨ ꯇꯁꯦꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯍꯥꯟꯃꯈꯩ ꯎꯕꯗꯒꯤ ꯉꯁꯤꯅ ꯅꯛꯅ ꯌꯦꯡꯕꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯦꯟꯒꯠꯂꯤ꯫ ꯑꯗꯨꯒ ꯔꯤꯁꯤꯅ ꯅꯅꯥꯎꯕꯗ ꯎꯠꯂꯤꯕ ꯃꯑꯣꯡꯗꯨꯅ ꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛꯁꯨ ꯐꯥꯎꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯊꯣꯏꯕꯤꯅ "ꯏꯕꯨꯡꯉꯣ, ꯑꯣ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ. ꯊꯣꯡꯀꯥꯁꯦ ꯍꯥꯡꯗꯣꯛꯑꯣꯁꯦ. ꯊꯦꯡꯉꯦꯕ. ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦ. ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦꯃꯦ. ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣꯁꯦ."
Nanawa Thobina Kaurakpadu Tabada Nanawadi Rishina Magi Thabang Mathakta Hippadu Hawat Krani Khalubada Nungaitaba Phawi Nanawa Panglamba Mitusu Ushillaga Amuk Tumsinei Rishi Tumna Makholdu Tumningba Khonjelda Yamna Tanna Hoi Hogalage Rishina Thongdu Hanglakpaga Thoibi Chaga Achapotya Puraga Changlaktuna Table Mathakta Thamlamaga Phabungda Amuk Phamtharai Tumsinaduna Lairiba Nanawagi Marai Bakta Makuto Thamlaga Masa Sabadi Khara Haline Rishi Hospital da Babaga Chatlaga Yengthokpiruro Thoibina Napadi Thabak Chatkadabu Oiramganine Ibungo Nanga Oina Chatlaga Yengthokpirurodana Rishina Hoi Farima Aigoina Chatlaga Yengthurage Thoibi Nangi Chuti Lauduba Matam Sukuiramaroi Thabak Chatrikanda School Afaba Ama Yenglaga Ming Chanchanbiruro Nanawadi Tasengna Tumsinaribani Ngangnaribasingdu Loinamak Tai Rishi Hospital Chatnaba Leshilaga Thorai Damena Ibungo Fazana Yengthokpirao Ipana Thabak Chatpada Nanawgi School Dusu Ipa Yengbirage Nanawa Hangapal Machugi Furit T-shirt Collar Panbi Ama Litli Collar Dusu Tektha Boy Tektha Da Boy Ut Machugi Jeans Amaga Setli Angauba Machugi Khumuk Amasu Tongi Nanawadu Hospital Chatnaba Haiduna Kumtharai Damendi Mitka Lauthoaga Mamitu Kuptana Nanawbana Kumlakpaduda Yengi Rishidi Damena Yengbaduda Nanawbada Haifeti Yenglui Damen Harauna Thoibibu Khangkau Kaurai Damena Hai Mama Oh Mamao Nangbu Tabro Thora Uni Mafalda Imungdagi Thoibina Oh Tare Thoibishu Imungdagi Pakhana Thorai Kaidore Haibanu Moi Pavwa Damena Hai Nasa Tombasi Yungune Fazadara Thoibi Haima Asi Haibe Oire Fazadadi Kaino Aikoi Icha Tomba Bua Naha Oiri Kanda Ayak Pa Selaugadavani Haying Ahal Oira Kanda Setpaya Ponte Thoibi Noklaga Nanawbagi Nakta Changsilaga Nanawbagi Collardu Tekthabiraga Nanawbagi Makokta Manam Nambiraga Thoibina Chathuuro Fazana Yengthora Uko Nanawba Makoi Mayamna Apokwa Machagum Taubaduda Mapukni Nushina Mapitarai Damen Ibungo Nanawse Masaga Ngamdabane Nushit Nungsaga Fuanganu Nangi Bullet Haibra Kaino Asita Tauranusu Yadeva Nangse Rishi Hoiva Pabwa Rishi Garidu Thodola Aga Sumangda Khami Nanawadi Mapalda Aduma Lepagalai Garida Sukada Manggoldagi Damenga Thoibigana Amukta Pula Hairei Haima Icha Tomba Karodana Nanawba Machildu Tumthoaga Nanawba Kamaina Hangdunusu Khangsu Khangdana Rishi Nanawbagi Ipang Pangba Icham Chanjaba Matauda Amuksu Nungsi Aduga Pangba Hemanbadunda Amuksu Funingbani Asumna Gari Manungda Rishiga Nanawbagasu Wa Amata Ngangnadana Hospital Gi Gari Khamfamda Yauri Gari Khamfamduda Athoiga Ahenbaga Lepaga Lairami Ahenbana Horen Ngana Laubala Ukwa Ahenbadu Hairamaga Chatki Rishidi Thapna Ahenbaga Athoiga Laibadu Ukhrabani Athoi Ahenbane Hek Chatkibaga Athoi Phondu Lauthoaga Namba Hawi Rishiga Nanawbagasu Garidu Khamlaga Athoigi Mangda Nanawbaga Rishiga Changlai Athoisu Miyamarak Oibaga Phone Metlaga Laibaga Aniduna Changlakibadu Udana Phondu Metlaga Lai Nanawbasu Masangamdabanina Mi Hanna Yengdana Adumang Lai Hospital Gi Thongdu He Kansinbaga Nanawbagi Phondu Thinglai Nanawba
ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯔꯤꯁꯤꯗ ꯀꯤꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯅꯅꯥꯎꯕ ꯗꯥ ꯊꯣꯏꯅꯦ ꯔꯤꯁꯤ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯣ ꯅꯅꯥꯎꯕ ꯔꯤꯁꯤ ꯀꯤꯕꯅꯤꯅ ꯄꯞ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯍꯥꯞꯆꯤꯟꯈꯤ ꯑꯊꯣꯏꯗꯤ ꯁꯣꯝꯗ ꯑꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯇꯧꯖꯔꯛꯏꯕꯅꯤ ꯇꯤꯀꯦꯠꯇꯨ ꯄꯥꯏꯔꯒ ꯗꯣꯛꯇꯔ ꯂꯩꯕ ꯀꯥꯗꯨꯗ ꯔꯤꯁꯤ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯗꯣꯛꯇꯔ ꯑꯣ ꯌꯥꯅꯤ ꯆꯪꯂꯛꯑꯣ ꯔꯤꯁꯤ ꯑꯅꯥꯕꯅ ꯐꯝꯅꯕꯗꯨꯗ ꯐꯝꯊꯔꯛꯏ ꯅꯅꯥꯎꯕꯗꯤ ꯔꯤꯁꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯂꯩ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯒꯦ ꯔꯤꯁꯤꯅ ꯑꯩ ꯅꯠꯇꯦꯗ ꯏꯇꯥꯎ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯑꯉꯥꯡꯁꯦ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯁꯥꯒꯠꯄ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯊꯣꯛꯄ ꯂꯥꯛꯄꯅꯦ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨ ꯅꯅꯥꯎꯕꯗ ꯌꯦꯡꯂꯒ ꯏꯇꯥꯎ ꯃꯥꯗꯤ ꯀꯅꯥꯅꯣ ꯔꯤꯁꯤ ꯅꯣꯛꯂꯒ ꯋꯥꯗꯣ ꯁꯝꯖꯤꯜꯂꯛꯏ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯑꯣ ꯏꯇꯥꯎ ꯗꯣꯛꯇꯔꯗꯨꯅ ꯅꯅꯥꯎꯕꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯍꯦꯟꯕ ꯆꯪꯂꯛꯏ ꯑꯍꯦꯟꯕ ꯗꯥ ꯔꯤꯁꯤ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯒꯦ ꯔꯤꯁꯤꯅ ꯑꯩ ꯅꯠꯇꯦꯗ ꯑꯉꯥꯡꯁꯦ ꯃꯁా ꯈꯔ ꯁꯥꯒꯠꯄ ꯑꯗꯨꯒꯤ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯦ ꯑꯊꯣꯏꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯍꯦꯟꯕ ꯐꯥꯎꯅꯔꯤꯌꯦ ꯉꯁꯥꯏꯗꯁꯨ ꯃꯥꯅ ꯊꯤꯜꯂꯛꯑꯝꯕꯅꯦ ꯔꯤꯁꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯍꯦꯟꯕꯗꯤ ꯅꯅꯥꯎꯕꯅ ꯊꯣꯛꯈꯤꯕꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯍꯧꯏ ꯑꯍꯦꯟꯕ ꯗꯣꯛꯇꯔꯗꯨꯒꯤ ꯅꯥꯛꯇ ꯅꯞꯁꯤꯜꯂꯒ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯑꯍꯦꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯑꯁ ꯋꯥꯔꯦꯗ ꯗꯣꯛꯇꯔꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯁꯥꯎꯅꯕꯒꯤ ꯇꯨꯝꯗ꯭ꯔꯦ ꯆꯣꯛꯊꯔꯦ ꯏꯁꯥꯒꯁꯦ ꯑꯃꯗꯣ ꯃꯌꯨꯝ ꯆꯠꯈꯤꯕꯒ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯑꯃꯗ ꯄꯣꯊꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯗꯣꯛꯇꯔꯗꯨ ꯑꯍꯦꯟꯕꯕꯨ ꯌꯦꯡꯂꯒ ꯍꯣꯏ ꯄꯣꯊꯥꯔꯨꯔꯁꯦ ꯅꯪꯁꯨ ꯅꯁꯥꯗꯣ ꯆꯣꯛꯊꯅ ꯎꯔꯦꯕ ꯗꯣꯛꯇꯔꯒ ꯑꯍꯦꯟꯕꯒꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ ꯔꯤꯁꯤ ꯍꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯌꯦꯡꯂꯒ ꯅꯐꯤꯗꯣ ꯍꯣꯡꯗꯣꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯅꯅꯥꯎꯕ ꯔꯤꯁꯤꯒ ꯋꯥ ꯀꯌꯥ ꯉꯥꯡꯅꯗꯦ ꯑꯗꯨꯅ ꯔꯤꯁꯤꯕꯨ ꯅꯅꯥꯎꯕꯅ ꯍꯩꯅꯗꯕꯅꯤ ꯅꯅꯥꯎꯕ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯈꯨꯍꯥꯏꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯒ ꯔꯤꯁꯤꯅ ꯑꯉꯥꯡ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯉꯁꯤ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯔꯤꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯅꯥꯎꯕ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯃꯐꯤ ꯍꯣꯡꯗꯣꯛꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯩꯅꯣ ꯑꯁꯤꯕꯣ ꯃꯀꯣꯛꯀ ꯈꯔ ꯂꯩꯈꯠꯄ ꯆꯥꯂꯥ ꯃꯥꯏ ꯔꯨꯝꯗ ꯇꯤꯚꯤ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯥꯏꯔꯕꯁꯨ ꯁꯥꯎꯔꯤꯅꯦ ꯃꯀꯣꯛꯀ ꯆꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯅꯥꯎꯕ ꯋꯥꯈꯜꯗꯨ ꯈꯟꯅ ꯃꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯔꯤꯁꯤꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯁꯤꯒꯤ ꯀꯥꯗ ꯊꯣꯡꯗꯨ ꯊꯤꯜꯂꯤ ꯔꯤꯁꯤ ꯊꯣꯡꯗꯣ ꯍꯥꯡꯕꯅꯦ ꯆꯪꯂꯛꯑꯣ ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯀꯥꯗ ꯇꯞꯅ ꯌꯥꯝ ꯀꯤꯖꯅ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯅꯥꯎꯕꯗꯤ ꯔꯤꯁꯤꯗ ꯀꯤꯅ ꯃꯃꯤꯠꯇꯨ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯆꯪꯂꯛꯏ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯒ ꯅꯅꯥꯎꯕꯕꯨ ꯀꯣꯟꯁꯤꯜꯂꯤ ꯅꯅꯥꯎꯕꯗꯤ ꯔꯤꯁꯤꯅ ꯀꯣꯜꯂꯛꯄꯗꯨꯗ ꯋꯥꯈꯜꯒꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯔꯤꯁꯤꯅ ꯅꯥꯎ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗ ꯍꯩꯅꯗ ꯅꯥꯀꯟꯗ ꯈꯖꯤꯛ ꯆꯠꯊꯣꯛꯅ ꯂꯩ ꯔꯤꯁꯤꯅ ꯅꯥꯎ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯨꯝꯃꯣꯗꯅ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯕ ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯃꯇꯧꯗꯣ ꯍꯩꯅꯗꯗꯅ ꯃꯥ ꯀꯥꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯃꯈꯨꯠꯇꯣ ꯌꯥꯜꯂꯒ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯤꯔꯝꯗꯅ ꯅꯪ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯅꯅꯥꯎꯕ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯂꯒ ꯔꯤꯁꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯅꯅꯥꯎꯕ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ ꯔꯤꯁꯤꯅ ꯁꯣꯝꯗ ꯃꯃꯥꯏꯗ ꯅꯥꯜꯂꯨꯕꯗ ꯅꯍꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯣ ꯃꯈꯨꯠ ꯃꯆꯥꯁꯤꯅꯀꯣ ꯌꯥꯏ ꯅꯪ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯃꯊꯣꯝꯗ ꯅꯣꯛꯂꯒ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯪꯍꯟꯖꯒꯦ ꯃꯗꯨꯗꯤ
Date 20 January-dagina 22 January fawbasi wari asi hapa ngamjakiroi maramdi 8th State Conference haina mingthonba Youth Festival da City Convention Center da pangthokpa saruk yaba chatkadabana maram oiraga wari asi chang naina hapa ngamoidori mayam punamakna wari asi chang naina hapide haiduna tabiriba listener khudimangna channel asi busu ngakpigani haina narrator aigi side tagisu khanjai maram adumakna chang naina hapa ngamde haibagi mayamda warabinu haina channel asigi mahut sinduna narrator aigi side tagisu ningsingjari